nga sifong ki batuan tuan Manipuri sifong singdigi maruebi ipausing myamna thamjagi ahanbada ISBT gi Chanapham Leitre Oktaba miyoi singi Mapham Olle state asida supnagi amakakta laiba Khumol Lampaki interstate bus terminus ISBT lengakna lisangsina hana yenglaktabadagi ngasidi pumloi loisilaktuna Oktabi singi Mapham oiduna leire miyamdagi khongwatpa taxdagi lupa crore kya khaidokthuna sakhiba public property asigi complex manungda pukri masa gumna komkut mayam amana sausadun leibamadi masjid leifam thokpa facility sing matik sana thamba ngamdabadagi mafam asida urkhulamadi cycle sen bus kharaga atopa local passenger service tawwa winger khara natana atopa gari ama thadre ISBT the parking tawwa yadabasina maramoiraga Imphal Guwahati amadi Imphal Shillong passenger service tawwa bus amasum Imphal Dimapur passenger service tawwa winger sing Kekurpat amadi North EOC the parking oiri All Manipur Inter State Bus and Allied Transport Association gi Hanjabam Tarun Kumar Sharma Hiramasi matang na phongdorakpada matam kyagi mamangni ISBT complex manung phibam soktuno lairakpa sina state asigi transportation service tawribasingda atuki matik khudongsa daba mayuk na hanbada natana passenger singda su yamna nongai hande haina thamlakhi mangna hai ISBT the interstate passenger service tawriba bus sing Thaba yadaba sina maramoiraga hariba bus sing asi hauji Kekrupat tangai fadana parking oiri adumainama masida mahiroi sing school kaba madi miyamna office kaba matamnadi lambi yamna sinba oiduna miyam bus service tawriba miyoi sing amasum passenger sing ahumakta aduki mat nungai handaba phibam sing thukali interstate passenger service tawriba bus singna Kekrupat parking oiba sina maramoiraga bus tagi pot lauthaba matamda pot chai toina mangwa madi mafam asida duty tariba police personnel singi maraktagi driver singda footpath pot thai haiduna seloba madi makhal kyagi harassment piba yoro I haina mahna makhatana phongdoraki Nakalamaromna Kekrupat interstate passenger bus service tawwa sida passenger singna bus khampham thibda awaba ma oi amadi masi nong taba matamdadi amuki hena kudong sahande haina passenger kharana phongdoraki Sanabam Romeo Kobo passenger bus toin Imphal dagi Guwahati chatpa miwe amana phongdorakpada Khumol Lampakta lairiba ISBT asi ningthijana semjalaga ISBT amagi laifam thokpa facility sing thamlabadi bus driver sing amadi passenger sing da yamna kanagani haina phongdokhi matang asida panba yabadi Khumol Lampakta lairiba ISBT asi complex da komkuna sausaduna laibigi mathakta mafam asida toilet amadi drinking water gi facility na singba amata mawong tana leite tangai fadana ISBT ama thamba tarabadi passenger singna pathaduna lainana ba mafam toilet drinking water gi facility amadi asu apan yorakpada first aid pinaba medical facility thamba mathaktai All Manipur Interstate Bus and Allied Transport Association gi secretary Thingbaijam Chandra Kumar na phongdorakpada association asigi maikaidigi Manipur government ta Khumol Lampak ki ISBT si semjin minaba kyarag hana se iduna haijakrabasung asi phawba thaba oina onthorakte haina pienaba phongdorakhi mauna makhatana hairibana ISBT si semjin biduna ticket booking counter sing amadi pot thamnaba godown sing facility sing thamba pame ki amaramda ISBT da numidang lek tuno leiba miye mana phongdorakpada mafam asi lamsat kama miyesina numidang gi matamda yamna toine nataba Lichat chathare haina phongdorakpaga loinana tangai padana mafam asi semjinduna ningthijana ngaksenba mathau tare haina phongdorakhi ISBT asi semjinbagi thaba asi numit humfuga mangani romdagi hawkre dubung asi phawba masi ireng lengdana leire hansu masam maming takthokningdaba miyoy duna su phongdorakhi makha satharak foina loksingi pukai myamna thamjage phuri thungbagi matangda khangjinba yabasing loinana paikhatpa yaba section thorangsing myamna thamjage loksingi pukai hoyalan pawdagi lokhasabani Special content moina mayamda hapsaramge phuri thungba haibisi mahik makhalamana ohelako yamna hakachaba unsagi anaba makhalamani megi sina unsa manungda huchinduna sanghraga unsagi manung thangba sarukta lay amasum kanagumba amaga sokna samnaruba matamda chongsinduna laina ase amuk sandoi cream masuman mamasum
Makhong nipal pan mahig asi labadagi amomna hena sawi mahig amomna unsa manungda huchinduna leikhraga mafamduda marum koi mapunsida mahig amom amana marum nifudagina yangai phabo koi numit taradagina taraga mangani phawbagi manungda marum amana mapung marai phaba phurigi mahig olei Puri thungba matamda hakachaba phawribasi tasengmadi haksangi immune system na mahik ngakthokna ba honabada oirakpa thawang amani sangsat miyoy amana mahik taragani thoigumba yawi yengsinbiba walaba amotpa mafamda leiba angangsingdadi mahik chamagi mathakta leibasu yawi mahik asi chongba natragana paiba ngamdaba maramna laina asi hakthengnana unsaga thengnaraba kandada launari ayama matamda puri thungba miyoy amaga matam sana khut sokna rubadagi laina si launa rakpani haksangna mahik khwaidagi yamna pakpa mafam su khutni mahik asi unsa da leiba tarabasu kariguma kana unsa dagi lapthokraga pungkunga maridagina kunthraga taruk phawba atumak hingduna leiba ngami maramaduna yariba makai phuri thungba miyoi singa tumpham hipam amadi phadi phirol puloidabani tangai phadana punba tarabusu ising asabana ningthina sudok samthoklaba matungda sejinagadabani kariguma kana pikliba angang singi mai tampham loisang natragana miyam punna laiminaba hostel gumba phuri laina paksana sandorakpa thengne laiminariba miyoi sing ayamba matamda tona tinaduna leiba maramna phuri thungba ama yorakpada araiba mongda paksana sandokhiba ngamlibani kanagumba phuri thungba miyoi singna hakachaba hotpa henmanbadagi unsa tatpa yawi atatpa mafam aduda bacteria na infect tawduna unsagi atopa problem ama ohelakos yawi phuri thungbaga hairap manaba ate atopa unsagi anabasing leiba maramna unsagi sarukhara khelaga laboratory da sangeng tawba natanadi sapsana khangmangamdi matik sana layengduna thohandaba tarabadi phuri gi mahik sing haksangda matam supigi oina leigadaba maramna matam sana hidak langthak thadun layengba mathak thai kanagomba ama Phuri thunglakpa matamda imung manunggi miyoi punamakta launarakpa yaba maramna yamna section ba mathak tai masigi sumathakta mahik sanghraba matung sayol taruk fawbodi layong amata uthoraktabanina ahanbada pak hek khangmangamdi laina asi ningthina layenglaga mapung phana phanma ngami tawbutabu anaba ama yorakpada imung hupna launarakpa yaba maramna section tharong lokhatpa mathak tai layengba matamdasu imungi miyoi punamakna layengduna sapmanana hidak thagadabani laina singal thoknabagi khwaidagi maruiba pambaidi phuri thungba miga hakthengnana sokna samnarudaba phadi phirol natragana phamung pundaba haibasini kanagumba ama phuri thunglakpa matamda athuba matamda doctor ga tanaduna layeng sathaba hogadabani matam sana layengdaba tarabadi atopa miyoi singdasu sandorakhiba yai doctor na tharakpa cream natraga lotion taiduna amasung hidak langthak saduna haksangda leba mek punama hatok triba makhaidi phuri thungba haibasi masa mathanta phajakhigadaba anaba nate cream natragana lotion adu ngaksamdagi hauraga maka satakhiduna haksangi mafam sinba thungna taigadabani pigliba angang singdadi samkhong amasung maidasu taiba mathak tai hidak taisilaga pung nipanagi kunga mari phawwa thamlaba matungda isingna sengna muk chamthogadabani Taira Kaktana, Kanaba Pangdrabadi, Doctor na Sana Tanabi Hidak Langtak Karasu Tarapayay, Madudasu Kanaba Pangdrabadi, steroid ki injection kapamatok Tarapayay, Amot Akai Hibasimaktasu, Mahik Singi, Makon Sapam Oiba Maramna, Yariba Makai Imung Manung, Yanaka Luka Madi Akwebi Pibam Luna Nana Tamgadabani, Marakta Tilak Hidak Kaptok Pasu, Adamak Kanagani Hadi, Adugomam, article si reliable source the Yumpa Moira Fong Maneduba Masina, medical professionals in Popta Kimot Sinana Bona Badina Tihabang Sigi, Hoyalan Paugi, Loksingi Puke, Yamit Hamzaramge. Makasatarak Poina, Panam Pauxi to Pomaruipa Paukrana, Masak Mamin Kang the Panan Manipur Ama, Swok to no Wakal Tadun, Ledamle. Masai say Yankirongi laying Wigga Masak Mamin Kang the Panan Manipur Ama, Konta Ahalu. Lamyai power station manata swapagi wakal tadana lairam lehena hangang PS ki osina thadurak pa zero lamana kanganakli zero laduna hai ngarang ayuk pung mga kamini ni purom tawada konta ahalup lamyai da nan mani prema swoktuna wakal tadana laide heba pau phangmadi hangang PS ki tim sangsinduna asokpa dubu lokotkiba loinana Jenims Hospital laying sathanabagi dama puai kradi
Sirol aduna makha taraduna hauji phawbi oinadi nan Manipuri asigi maming mathana singba amata khang mangamdri mak angauba masugi half sat amadli amuba masugi khongrau sedi loinana brown masugi khong ama upi kanagumba mit na miyoy asigi mari makong khangmo yaurabde hengang PS ki OC natragana manak nakpa police station na paw phoroknaba khangalakli Makha satrak poina topa pawamana singa khungangda drug yonba madi saba thingbiu club thasigi saiset Mapan makhai rom tabada Yaripok singadagi drug kona na phakiba MD Zalaluddin Shah sahi Yankhaiga mari apokpa Alzaha Salawuddin Yaripok singa hairiba miyeshina khungang asida drug ki karbar tawba singa Ideal Club ki president lusingba drug ki khutpu maga drug ki karbar tawminare khanglakpadagi singa makha laikai welfare club ki president amadi primary membership tagi laukthokraba club asiga mari lainadraba misakni haina singa makha laikai welfare club ki president singa mayu nur kamal na thadurakpa sirol amana phungdorakli sirol asina hai MD Zalaluddin Shah hairiba kunai gi yekna boiraba miyeshina singa khundu lairiba drug outlet kharada drug supply tawre haiba khanglakpadagi Club asina maku suspend tawkibani mauna lanai oina tawramba kariguma thabuk amata SMLWC ga mari lenati SMLWCD miyamgini War on drug ki makhara thawal ESP amadi maki lusingba timna satharagdiba khongjang asida club asina harau taramna okpaga loinana hana hana thagatpa phongdoksari amadi makha taba khongjang singda thawai hakchang yauna club asina angamba thaudang laujagani sohairi amaromdana Moreda dengue positive case thengnaba Mapham singda mass fogging tokre State Malaria Officer Dr. AR Sisti amadi District Malaria Officer Dr. Manibushan Yaikhongi miyeng makhar state amadi district vector borne disease control program gi makhar department anina khusamnaduna Moreda dengue outbreak ki positive case thengnariba village amasum laikai singda mass fogging gi thabak ningthokaba numitegi satabawkhre outbreak asi control tawba ngamdriba phaw makhatana leptana sathigani sohari haujuk phawbra dengue positive oikiba laikai sing hainau makhong laikai sabang phai laikai kenan beng phaicham beng amadi gamnom beng cover tawkhre saliba thasigi taragani thoi phawbra moreda dengue positive oikiba miyoi punna samaga maudraga muthai sukre moreda positive oibigi sang asi hengalakli haibigi paw phangi adubo hauju phawbra dengue positive oikiba miyoi kya sukre haiba sapsaba paw phangma ngamdri haina suphungdorakli amaromdana state UT singda vaccine dose crore saniga aniga point nifuga nipan hena pitakre Kendra lengana lebak sin mathungna COVID-19 vaccination ki khongjel yangkhat hanba amadi miyeng pakthok sakthok hananaba phirep lauri mipum khudingda vaccine phanganbigi anauba tangkakasi sayesi gi jun kunga mathuiri gi hokhibani state masum UT singda makhoi masan hena phaba mongda thaurang tawjanaba amadi vaccine supply chain streamlines tawnaba vaccine hena phanganduna amadi vaccine leiba leitabagi phiba mangjawnana uhanduna vaccination drive asi hengat hale Lebak pumbagi oiba vaccination drive asigi saruka moina barat lengana state amasum UT singda COVID vaccine lemna piduna ngaklo piri mipum khuding COVID-19 vaccine phanganbigi asoba tangkak singda kendra lengana lebak sida lairiba vaccine puthokliba company singna puthokpa vaccine gi sada humdraga manga leiduna state amadi UT singda pigani barat lenga ki lemna amadi direct state procurements kangluk ki makhara hauju power state UT singda vaccine dose crore saniga aniga point nifuga nipan hena phangankre state UT singda kapnanaba lemhori bamadi sejinadriba COVID vaccine dose crore 3.98 hena laidi sohaidi makha satrak poina to papamana kanglei panas lilong local council gi mathak thamliba thingba komthokre kanglei panas me loisangi president ibem pisak laimana preside tawduna lup asigi sanglenda lilong local council gi thawmi singa puna phangkiba mifamna lokiba warep ki matungna tha asigi saset nipana thobal district council amasum lilong local council gi matakta lebak myam amadi media gi thongda athingma thamkiba du lilong local council gi oina athingma khudingma komthokre loinana lilong local council nauna reformation tawduna lup asi hiena mapangal kangkat hanana nauna thawmi sing khankre hena kanglei peoples against narcotic and psychotropic substances kanglei panas may loisangi secretary organization
Khulem Sophia Lemna Turakpa Cyril Amana Fundurakli, Cyril Sinhai, Lilong Local Council Git Lilong Local Council Gi Tawai Puna Bakalava Taumi Singdi, Tabal District Council Gi Vice President Gitaupuriva, Salaudin Fundruina, Lilong Local Council Gi President in charge Oina Taupuragani, General Secretary the MK Shahid Ahmed, Finance Secretary TS Habarul Islam, Publicity Secretary MD Sharid Khani and spouse na Fundurakli, Atopa Paumadana, Chief Minister na Laidik ani Fongkre, Masa gi Furuk Haktaki Kalaga Tabak Taurakpana, Manipur Punsin Bada, Matam Sangmani, Chief Minister Ning Ten Kim na Iba, Saideng Laidik, Panaberi Amadi, Kuki gi Funga Wari the Yumpamoiba, Dwelling Angels Kobo Laidik ani Ngasi Manipur gi Chief Minister N Berena CM Secretary Fongkre, Tauramaduda Cycle Kendra MLA, Kemniyong Hawkip, Hangsing Saryaki, YK College Wangzingi Assistant Professor Hoipi Hokipna Panaveri Lairiki Maramda Sugaina Wanganki Amadi Intellectuals Forum of Northeast Ki Advisor S Bobolna Dwellings Angels Lairiki Maramdanganki Tharonga Mari Lendana CM Biren Hai Aikogi Kunaishina Lairik Laisu Haiba Matik Sarava Ibasing Matotari Lairik Iba Matamda Research Nintina Tauba Asumba Singba Fake and figure Yumpam Oerga, Missing Mikai Night and Iba Matotai. Nasi Fong Kibulariga do symptoms, Singtam Gimiam, the Pab, the Kanagani and CM, Natam Kibaga Luinana, local dialect, Handona Basu, Aiba the Pautak Piki, so Heidi. Ado Hosikuin and the Miam Paus, Matangas and Shinzera Gamas, Miampuna, and Bob the Aminasi, and thank you.